ꯍꯥꯟꯅ ꯁꯣꯏꯔꯝꯕꯁꯤꯡꯗꯨꯅ ꯆꯨꯝꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯅꯧꯕ our future ꯁꯦꯡꯅ ꯊꯝꯕ ꯉꯝꯃꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯇꯕ ꯃꯐꯝ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯂꯩꯇꯕ ꯃꯐꯝ ꯉꯥꯡꯕ ꯌꯥꯗꯕ ꯍꯥꯏꯕ ꯌꯥꯗꯕ ꯇꯧꯕ ꯌꯥꯗꯕ ꯑꯐꯥ ꯑꯄꯨꯟꯅꯔꯒ ꯂꯩꯕ ꯄꯣꯠꯇꯨ ꯃꯗꯨꯗ ꯐ꯭रीडꯝ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯐ꯭रीडꯝꯗꯨꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯪꯘꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯑꯁꯥꯟꯕ ꯚꯤꯖꯟ ꯑꯃ ꯌꯥꯎꯅ ꯊꯦꯡꯅꯔꯝꯈꯤꯕ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔꯒꯨꯝꯅ ꯑꯩꯈꯣꯏ ꯂꯥꯛꯅꯤꯡꯕ ꯐꯥꯎꯏ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ ꯃꯥꯅ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯆꯠꯂꯀꯥꯟꯗ ꯐ꯭ꯂꯦꯛ ꯑꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯅꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯥꯔꯇꯤꯀꯜ 370 ꯊꯝꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯇꯝꯗꯨꯗ ꯉꯁꯤꯗꯒꯤ 70 yearsꯀꯤ ꯃꯃꯥꯡꯗ 80 yearsꯀꯤ ꯃꯃꯥꯡꯗ ꯃꯣꯏꯗ ꯐꯥꯎꯔꯝꯂꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯈꯛꯇ ꯆꯨꯝꯃꯛꯏ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯗꯨ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯔꯛꯏ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯗ ꯄꯣꯛꯏ ꯗꯤꯜꯗꯌꯥꯜ ꯎꯄꯥꯙ꯭ꯌꯥꯌꯖꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯗꯥꯎꯟ ꯇ꯭ꯔꯣꯗꯜ ꯃꯌꯥꯝꯁꯤꯒꯤ ꯀꯃꯥꯏꯅ ꯑꯞꯂꯤꯐ ꯇꯧꯒꯗꯒꯦ ꯀꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯑꯗꯣ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯖꯤꯅ ꯃꯥꯒꯤ ꯆꯍꯤ ꯂꯥꯁ 11 years ꯂꯩꯕ ꯄꯤꯔꯛꯏꯕ ꯏꯝꯄꯦꯛ ꯑꯦꯀꯅꯃꯤꯗ ꯑꯗꯨꯒ ꯌꯨꯝ ꯂꯩꯇꯕꯁꯤꯡ ꯌꯨꯝ ꯁꯥꯕꯤꯔꯛꯄ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤꯡ ꯆꯦꯡ ꯐ꯭ꯔꯤꯗ ꯄꯤꯔꯛꯄ ꯂꯥꯌꯦꯡꯕ ꯉꯝꯗꯕꯁꯤꯡ ꯐ꯭ꯔꯤꯗ ꯂꯥꯌꯦꯡꯕꯤꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯜꯗꯌꯥꯜ ꯎꯄꯥꯙ꯭ꯌꯥꯌꯖꯤꯒꯤ ꯃꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯥꯒꯤ ꯊꯤꯡꯀꯤꯡ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯑꯥꯔꯇꯤꯀꯜ 370 ꯂꯧꯊꯣꯛꯈ꯭ꯔꯤꯁꯤ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯅ ꯃꯇꯝꯗ ꯍꯧꯔꯝꯕ ꯃꯨꯚꯃꯦꯟꯠ ꯃꯥꯅ ꯖꯦꯜꯗꯨꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕ ꯑꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯍꯦꯛ ꯑꯔꯤꯕ ꯉꯥꯡꯅꯔꯨꯔꯒ ꯍꯥꯟꯅꯒꯤꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯥꯟꯅꯒꯤꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯥꯟꯅ ꯁꯣꯏꯔꯝꯕꯁꯤꯡꯗꯨꯅ ꯆꯨꯝꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯅꯧꯕ our future ꯁꯦꯡꯅ ꯊꯝꯕ ꯉꯝꯃꯣꯏ ꯍꯥꯟꯅꯒꯤ ꯃꯥꯡꯂꯝꯕ ꯃꯣꯠꯂꯝꯕ ꯃꯌꯥꯝꯗꯨ ꯆꯨꯝꯊꯣꯛꯑꯒ ꯁꯦꯝꯊꯣꯛꯑꯒ ꯂꯥꯛꯑꯀꯥꯟꯗ ꯑꯅꯧꯕ ꯑꯐꯕ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯟꯅꯒꯤ ꯒꯣꯔꯃꯦꯟꯗꯨꯕꯨ ꯆꯩꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯥꯗ ꯁꯦꯟꯇꯔꯗ ꯉꯥꯡꯉꯤꯁꯦ ꯍꯥꯟꯅꯒꯤ ꯒꯣꯔꯃꯦꯟꯗꯨꯗ ꯆꯩꯕꯗꯧꯅ ꯎꯔꯤ ꯅꯣ ꯇꯧꯔꯝꯃꯤꯕ ꯄꯣꯠ ꯐꯠꯇꯕꯁꯤꯡꯗꯣ ꯁꯤ ꯅꯣꯏ ꯐꯠꯇꯕꯁꯤ ꯇꯧꯔꯝꯃꯦ ꯁꯤ ꯆꯨꯝꯊꯣꯛꯑꯦ ꯍꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ 1950 ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇꯒꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯂꯧꯊꯣꯛꯈꯤ ꯉꯁꯤ ꯈꯟꯅꯔꯤꯕ ꯉꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯕ ꯂꯥꯎꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯇꯝꯗꯨꯗ ꯂꯧꯊꯣꯛꯄꯤꯔꯝꯗ꯭ꯔꯗꯤ ꯈꯟꯅꯔꯝꯒꯗ꯭ꯔꯥ ꯗꯦꯟ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯇꯨ ꯀꯛꯊꯠꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯄꯤꯌꯣꯅ ꯃꯤ ꯁꯤꯕꯗ ꯁꯤꯔꯝꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔ ꯑꯟꯔꯦꯁ ꯑꯣꯏꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯒꯤ ꯁꯄꯣꯁ ꯔꯤꯚꯤꯅ꯭ꯌꯨꯗ MLR&R ꯑꯦꯛꯇ 1960ꯒꯤꯗ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ ꯗꯤꯚꯤꯖꯟꯒꯤ ꯄꯣꯠ ꯑꯃ ꯃꯃꯤ ꯇꯥꯍꯜꯂꯝꯃꯤꯗꯨ ꯃꯗꯨ ꯇꯧꯕꯤꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯃꯗꯨ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯉꯁꯤꯒꯤ ꯃꯨꯛꯅꯕꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯗꯦꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯇꯨ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯊꯝꯖꯤꯟꯗꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯍ꯭ꯌꯨꯃꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯊꯝꯃꯝꯗꯅ ꯑꯇꯣꯞꯄ ꯈꯔ ꯍ꯭ꯌꯨꯃꯟ ꯑꯣꯏꯕ ꯈꯔ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯐꯖꯅ ꯚꯥꯞ ꯇꯥꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯤ 1,150,000ꯒꯤ ꯍꯥꯠꯈꯤꯅ ꯂꯩꯔꯤꯕ ꯀꯦꯁꯁꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯍꯥꯏꯖꯔꯤꯁꯦ ꯎꯟꯕ ꯅꯠꯇꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯂꯦꯟ ꯄꯣꯂꯤꯁꯤꯗ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯝꯃꯤꯕ ꯑꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯟ ꯔꯥꯏꯠ ꯄꯨꯝꯅꯃꯛ ꯃꯜꯂꯀꯥꯟꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯈ꯭ꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯇꯥꯟꯅꯅꯕ ꯂꯥꯛꯅꯕꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯋꯥꯔꯤꯕ ꯆꯍꯤ ꯀꯌꯥꯅꯣ ꯆꯍꯤ ꯆꯥꯈ꯭ꯔꯤꯕ ꯃꯤ ꯀꯌꯥꯅꯣ ꯃꯤ ꯃꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯎꯔꯤꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯦꯂꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯔꯝꯃꯕꯗꯣ ꯂꯩꯔꯝꯃꯕꯗꯣ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ나 ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯔꯤ ꯀꯌꯥꯝꯅ ꯗꯤꯚꯤꯖꯟ ꯂꯩꯔꯀꯥꯟꯗ ꯏꯔꯥꯡ ꯊꯣꯛꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯆꯨꯝꯊꯣꯛꯄ ꯆꯪꯉꯦ ꯑꯗꯨ ꯆꯨꯝꯊꯣꯔꯛꯄꯗꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯡꯉꯤꯁꯤ ꯁꯨꯝꯅ ꯍꯥꯟꯅꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯝꯇ ꯎꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯥꯡꯉꯝꯃꯣꯏ ꯑꯄꯣꯝꯕ ꯑꯃꯈꯛ ꯄꯣꯝꯃꯤꯕꯗꯣ ꯀꯦꯟꯁꯔ ꯇꯥꯗꯅꯕ ꯐꯠꯇꯕ ꯑꯣꯟꯗꯅꯕ ꯍꯥꯏꯅ ꯅꯥꯏ ꯍꯟꯇꯣꯛꯎꯕꯒꯤ ꯆꯩꯅꯥꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯤꯇꯪ ꯐꯪꯉꯤꯁꯤ ꯁꯤꯒꯤ ꯅꯥꯏꯁꯤꯡꯁꯤ ꯐꯖꯅ ꯃꯦꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯍꯛꯆꯥꯡ ꯐꯕ ꯃꯤꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯐꯕ ꯁ꯭ꯇꯦꯠ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯅꯤꯁꯇꯔꯗꯨꯅ ꯉꯥꯡꯉꯤꯗꯣꯏ ꯑꯣꯄꯟ ꯍꯥꯏꯔꯕꯅꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯒ ꯅꯥꯏꯕꯔꯤꯡ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄꯁꯤꯡꯒꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯟꯊꯣꯛꯑꯦ ꯃꯤꯖꯣꯔꯥꯝꯁꯦ ꯃꯥꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗ ꯑꯩꯈꯣꯏꯗꯗꯤ ꯑꯩꯅ ꯃꯗꯨ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯚꯥꯔꯠꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯀꯥꯡꯕꯨꯅ 2017ꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯂꯥꯛꯑꯦ ꯑꯗꯨꯒ 2018ꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯦꯡꯇꯣꯛꯅꯕ ꯂꯥꯛꯅꯖꯔꯛꯄꯅꯦ ꯍꯥꯟꯅꯒꯤ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯝꯇꯗ ꯇꯆ ꯇꯧꯕ ꯌꯥꯎꯗꯦ ꯏꯟꯀ꯭ꯂꯨꯁꯤꯚꯅꯦꯁ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯥꯟꯕ ꯏꯪꯂꯤꯁꯇ ꯈꯔ ꯉꯥꯡꯕ ꯀꯥꯡꯕꯨꯅ ꯏꯟꯀ꯭ꯂꯨꯁꯤꯚꯅꯦꯁ ꯋꯥꯠꯂꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤꯕ ꯇ꯭ꯔꯥꯏꯕ 32 ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤꯅꯦꯅ ꯔꯦꯀꯣꯒꯅꯤꯁꯟ ꯄꯤꯔꯤꯕ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛ ꯁꯦꯝꯗꯅ ꯌꯨꯝ 32 ꯖꯥꯇꯤ 32 ꯁꯥꯗꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯤꯍꯟꯗꯅ ꯇꯧꯔꯤꯕꯁꯤ
inclusiveness वाले करम inclusiveness को मैंने पामी मपान दगी पोरप पुनमक म्यांमार दगी लाखोसु बांग्लादेश दगी लाखोसु अमदगी लाखोसु लोइना लहंजी अदुगी inclusiveness तो वेरे we are very sorry मरम दे कोई मिसिंग यामगे अखोई मणिपुरी सिंग मिसिंग यामदे नागा मसिंग क्या यामगे मैथई मसिंग क्या यामगे मैथई बांगल मसिंग क्या यामगे थादौ मसिंग क्या यामगे वाइफई मसिंग क्या यामगे पाइटी मसिंग क्या यामगे गांगते मसिंग क्या यामगे माउ मराम ngasi bawda mau lising yang kayumbu adagi maram lising yang kayogri sugam apik pa zati mayam na pullaga leijabay ko manipur ne ba sidai adum sangai gai loina inclusive ne na voter masing henkana ba vote kan na ba gi politics su koi Bharatiya Janata Party da madu leite aduna praja mayam de ko na apel to jining basi ngasi sumba emergency gi amna maru ba amamba ki stage am kan 1975 madu amona भारत से लापनब अदुगी अवेयरनेस पिनिंग असी भारतीय जनता पार्टी ना प्राइम मिनिस्टर नरेंद्र मोदी जी की मखादा मयाम द अवेयरनेस पिनिबा अदुगुंबा डेमोक्रेसी को खोंगाउनब मियोबी के को खोंगाउनब सिंगो तौदनब हाइदन अदुन मणिपुर मियाम वारी कोई मयाम म लेदी आईडीपी उबदा कोई मितगी पिताई कन होनरी अइना हांजु हाइजबनी हुजी यूनियन होम मिनिस्टर अमित शाह जी तुमदे साथे प्राइम मिनिस्टर मोदी जी मतंग कौदना मैते की ग्रुप नागा की ग्रुप कुकी चिन्नाउ सिंगी थादौ चिन्नाउ सिंगी पाइटे की ग्रुप मतंग कौदना कन्ना हानगी लेरिबा असेंग बसुंगै लेना अदुगा अनोबा लांबा सुंगुना सिस्टमैटिकली कॉन्स्टिट्यूशनली अखोई नियम सुनना तौर मने कोई वी नेवर यूज फोर्स कैबिनेट अमम मतुंग द कैबिनेट सब कमिटी सेमगा अदुगा कैबिनेट सब कमिटी सु करम कैबिनेट सब कमिटी अगे नाउ ऑनरेबल मिनिस्टर ओबिरम लेटपा हाउकिट पुसियामेन होलगा मरमदी चिन कुकी सिंगाउ सिंग म्यांमार दगी लाको खंदोगदबनीना और इवन अखोई बांग्लादेशी मैम सु यावगदबनीना कोई नागादगी मा ऑनरेबल मिनिस्टर ओरंबा वांगबो याहोलिनी मैदै सिंग मरकली ऑनरेबल मिनिस्टर बसंत याहोलकान यामना सिस्टेमिकली डेमोक्रेटिकली इंस्टीट्यूशन दमा अदु भजन मेंटेन दरकान कैबिनेट फमगा कैबिनेट सब कमिटी सेमगा स्टेट गवर्नमेंट की लेरिबा अमदी भारत सरकार की लेरिबा मशीनरी यावना तब खंदोप हौजरबनी कोई कनादा करीद फोर्स लोग खोप अदुगी वाखल लेते हुजी मिजोराम तौरीब सुमायना मिजोराम हुजी बायोमेट्रिक लोग हो सिमिलरली कोई मधुगी प्रोसेस तौजरबनी अद भाप ताना हौदबदगी कोनिंग इरान थोख्रे इरान सिग मई लेना प्रजा मयाम हुजी अवाब लेरिबसे कोई याम थुना मामागी मफम मामागी लेफमदा हंजन हननबा मौदी मतंगसु हाईवे हाननबा कोननबा याम कन्न हुजी होनरी अइना थाजबदा अथुब मतमदा हाइबा याम पॉजिटिव होइबा डेवलपमेंट खरा भारत सरकार दगी अमदी मणिपुर सरकार दगी लेरिबा पीआर की शासन सिदगी लाकनेना आई थाजै मधु फाव खतन खांगमिनरगा मयाम पुनमक अवाना तारबा मयाम पुनमक इकोई कार्यकर्ता सिंह एमएलए सिंह हानगुम दुम मखोगी अवाना तारबा मतमदा मकिंग पांग बसपा हंग बसपा अवाना अनाबा लायिंग बद खंदे करी खंदे इकोई दुम चथगीगनी वाफम खजे थमजरगा मयाम पुनमक मोना आई खुरुमजर